ngase phongkhiba tongan manipuri siphongsing amasum thokhiba thawdo wathoksing digi maruibi ipausing myamna thamjage ahanbada manipur news digi lakusaraga kadang bana kuki lalawusing nomai kamna khre kuki gi Bangkar Leiminaramba AR ohum Sokle tamu khongdu kuki na landara khre volunteer ama sok tuna lekanari haukiba tang kuntra gi ayuk angan pung ahunga makhairam tabada Imphal West ki kadangban part 2 Mahadev Singh da leiba khunja volunteer sing na leiba Bangkar amada kuki lalauba sing ni attack sathaduna khulngak pa volunteer ama hatkiba thawdok matung tarakpada ngasi numiyungba pung ani khara helakpada lamsang police station gi manung sanma kadangban part 1 na kuki sing na bom amasum nomai kap sinduna akan mamong da landarakre thawdo odu da sing khong da leiba kuki khunja sing mayum makai thadok tuna safagadaba mafam sing da Nakre. Amaromda thawdu adudagi khoisawnaraba khunja volunteer sing na handro nomai kapkre thawdu odura kadangban gi singthakta leiba nakhujang khulda leiba kuki gi Bangkar da leiramba kuki khulai paibi sing kai duna senakre Bangkar ani thukaikre adubu kuki gi Bangkar aduda Leiminaramba Assam Riffles ki personal ahum asu opanangkre kuki sing na Bangkar saram liba mafam asi CRPF camp tagi yam nakna leiba mafam amane thawdu osi thokraba matung numidang wairamda amuksu kuki khulai paibi singna phayeng manaki Nageswar matha khulgi maya da leiba kuki singi relief camp amada kuki khulai paibi singna gypsy sijinaduna khulai paiba miyoi kya hondok honjin tawba amasung nomai kapsilakpadagi khunja volunteer singna handuna nomai kapnakre adubu thawdu odura asu apan yawbra haibadudi press na phangma ngamdri kadangban chingthaktagi Nakhuya khulda nomai kapna thawdok ki matang na press na phangba paw na haidibana ngasi numiyungba matung pung ani ka minute kullom tarakpada geljang da leiba kungani thoi suba Assam Rifles ke mana ki search tagi kadangban da leiba smart talk school lom da kuki khulai paiba mi kullom kum tharaktuna nungmai round kya atat akham leitana kadangban tamna kapsindana attack sataraki thawdu odu khulngak tuna leiba khunja singna handru nomai kapki saurakna nakal animak minute nifu ga mangarom nomai kapnaki nomai kapnabagi paw phangbaga Imphal West commando amasum lamsang police station gi team sing yauksilak kuki khulai paibi sing adu geljang mathaki search phawa taktoki nomai kapnaba ngak leplaba matung numidang wairam pung mari khar helakpada amung hana bom yauna akan mamona kuki sing attack sataraki madura security force nasu kuki sing sangsilaktana ba nomai round kaya geljang rom na nomai kapki thawdu oduga mari leidana khunja volunteer sing nasu handuna nomai kapnabada nakhujang khulda saramba kuki gi Bangkar ani thuwaikre hariba Bangkar sing adu haksangi lek yauna lui Bangkar aduda leiduna kuki sing na numai kapnaba aduda yauramba Assam Rifles ki personal ahumsu asu opanang ki hairi nakalamaramda manaba pungpham da kuki khullom dagi phayeng maninglom da numai round kya kapsilaktun attack satarki thawdu odugi matang na khunja sing na phongdorakpada matam khara tumina lepluraba matung ngasi ikhang khanghauduna kuki sing na kadangbanda numai kapsilakpa asina khunja sing yum da leiba ngamdana lanjenare pikliba angang sing leibana khunja sing numai maru marakta magi safagadaba mafam sing da lanjenaba leptri haidena paw sita pali amaromdana PDF lanmi nipan military junta na hatkre Myanmar gi San state tamu township ta leiba Myanmar lanmi gi lansang amada landarak PDF ki kangbu ama Myanmar lanmi na counter attack sathaduna Cadre nipan hatkre haidi thawdo sigi matang na press na phangba paw na haidibana Myanmar army na satakiba counter attack adura PDF ki Cadre nipan gi asibak sang amasum yamlaba kusukulai sing fokat pangamkhre mafam adudagi kaiduna senkhirba PDF ki kangbu sing adu jungle gi sarukta siraga taraga leiba kyasu yauri haidi amaromdana kuki sing na nongmai kapa lephangani haibgi thajaba pidri phawba James ki asibak sang loroi JC maitai furupta kuki sing na nongmai kapa lephangani haibgi thajaba ma state lenga ki mekai digi pidri phawba James Bond gi thawa yaudrba haksang laukhiroi haina mi CSC ga mari leina semkiba JC gi member Songtham Basantana phongdokre mayang langjing gi maira paibi lamdam sigi CSO sing amadi tongan mafam digi lakpam miyamna saruk yaduna mayang langjing community hall mi mapang tokre mifam duda wangang bada GAC ki member Songtham Basantana hai kadang banda ngarang kuki khulai paibi sing satharaki bi attack ta leikidraba ningongbam James Bond gi mi siga mari leinana semba GAC na lauki bu warep sing gi matangda miyam gi oiba khana nainaba mifam pangtokpane kuki khulai paibi sing gi attack ta ningombam James Bond na leikidabasi lamdam sigi miyam gi mangjabani athawbasi hanadagi hauna miyam gi thabak tawba pam mis amani mang hinglingai matamda taning development club ki thaupuram batana mayang langjing GP mangana punduna semba village protection force ki su asobo thaudang purame
ꯃꯤꯌꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯁꯦꯝꯈꯤꯕ JACꯅ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯀꯨꯀꯤ ꯇꯤꯌꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯖꯦꯝꯁ ꯕꯣꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯂꯧꯗꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯀꯔꯝꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡꯒꯤ ꯃꯤꯌꯥꯠ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯌꯥꯡ ꯂꯪꯖꯤꯡꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯋꯥꯔꯦꯞ 3 ꯂꯧꯈꯤꯕꯅꯤ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ JAC ꯁꯦꯝꯕ ꯑꯅꯤꯁꯨꯕ ꯋꯥꯔꯦꯞꯇ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯛꯆꯥꯡ ꯂꯧꯗꯕ ꯑꯍꯨꯝꯁꯨꯕ ꯋꯥꯔꯦꯞꯇ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝ CSO ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡ ꯄꯨꯜꯂꯒ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯕ ꯀꯔꯝꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕ ꯍꯥꯏꯕꯁꯤꯅꯤ ꯑꯃꯔꯣꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯉꯣꯝꯕꯝ ꯖꯦꯝꯁ ꯕꯣꯟꯒꯤ ꯃꯐꯝꯗ ꯉꯁꯤ ꯃꯌꯥꯡ ꯂꯪꯖꯤꯡꯒꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ 5ꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯚꯤꯂꯦꯖ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯑꯊꯧꯕꯁꯤꯡꯒꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯊꯧꯅꯤꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯚꯤꯂꯦꯖ ꯐꯣꯔꯁꯀꯤ ꯑꯦꯗꯚꯥꯏꯖꯔ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏ ꯖꯦꯝꯁ ꯕꯣꯟꯁ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯈꯜꯂꯝꯕ ꯃꯤꯑꯣꯏꯅꯤ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯚꯤꯂꯦꯖ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁꯀꯤ ꯑꯆꯧꯕ ꯊꯋꯥꯏ ꯄꯨꯔꯝꯃꯤ ꯑꯊꯧꯕꯁꯤꯅ ꯂꯩꯈꯤꯗꯕꯗ ꯚꯤꯂꯦꯖ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯦꯡꯅꯍꯧꯔꯤꯕ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JACꯅ ꯂꯧꯕ ꯋꯥꯔꯦꯞꯇ BPFꯅ ꯁꯧꯒꯠꯄꯒ ꯂꯣꯏꯅꯅ JACꯒ ꯌꯥꯅꯕ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯂꯧꯗꯕ ꯍꯥꯏꯕꯁꯤ BPFꯀꯤꯁꯨ ꯋꯥꯔꯦꯞꯅꯤ ꯃꯈꯥ ꯇꯥꯅ ꯑꯊꯧꯕꯁꯤꯅ ꯂꯩꯈꯤꯗꯕ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯕꯥꯏ ꯕꯥꯏ ꯑꯃꯗꯤ ꯅ꯭ꯌꯨ ꯌꯔꯗ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯃꯗꯤ ꯀꯣꯏꯕ ꯂꯥꯡꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯨꯏꯌꯦꯂꯟ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯏꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯔꯤꯕ ꯆꯍꯤ ꯏꯪ 2019ꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯐꯝ ꯃꯁꯤꯡ ꯍꯟꯊꯈꯤꯗ꯭ꯔꯦ ꯃꯣꯔꯦꯗ ꯀꯃꯥꯟꯗꯣꯒꯤ ꯄꯣꯁꯇ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯑꯅꯤꯔꯛ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ ꯄꯔꯁꯣꯅꯦꯜ ꯃꯔꯤ ꯁꯣꯛꯂꯦ ꯇꯃꯨꯈꯣꯡꯒꯤ ꯂꯟꯐꯝꯗ ꯈꯨꯜ ꯉꯥꯛꯄ ꯑꯃ ꯁꯣꯛꯂꯦ ꯃꯤꯇꯩ ꯈꯨꯜꯁꯤꯡ ꯇꯝꯅ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈꯤꯕ ꯀꯥꯡꯆꯨꯞ ꯆꯤꯡꯊꯛꯀꯤ ꯕꯪꯀꯔ ꯌꯧꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯇꯛꯁꯤꯟꯈ꯭ꯔꯦ ꯀꯨꯝꯖꯥ ꯏꯪ 2019 ꯁꯦꯠꯅ ꯈꯥꯏꯅꯕ ꯕꯥꯏ ꯕꯥꯏꯒꯤ ꯊꯧꯔꯝ ꯃꯐꯝ ꯈꯔꯗ ꯄꯥꯡꯊꯣꯛꯅꯈ꯭ꯔꯕꯁꯨ ꯐꯌꯦꯡ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯗ ꯑꯍꯤꯡ ꯌꯥꯏꯔꯦꯛꯇꯨꯅ ꯈꯨꯜ ꯉꯥꯛꯈꯤ ꯃꯦ 3 ꯀꯨꯀꯤ ꯂꯃꯦꯟ ꯇꯨꯌꯦꯟꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯩꯇꯩꯗ ꯑꯇꯝꯅꯅ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯐꯝ ꯀꯌꯥꯒꯤ ꯃꯁꯤꯡ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2019ꯒꯤ ngasi ꯑꯔꯣꯏꯕ ꯅꯨꯃꯤꯠꯇꯁꯨ ꯂꯥꯟꯐꯝ ꯃꯁꯤꯡ ꯍꯟꯊꯈꯤꯗꯕꯒ ꯂꯣꯏꯅꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯈꯤꯕ ꯊꯧꯗꯣꯛ 3ꯒꯤ ꯃꯅꯨꯡꯗ ꯃꯣꯔꯦꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣꯒꯤ ꯄꯔꯁꯣꯅꯦꯜ ꯃꯔꯤ ꯈꯨꯜ ꯉꯥꯛꯄ ꯑꯃ ꯁꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯣꯔꯦꯒꯤ ꯂꯥꯟꯐꯝꯗꯗꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯀꯨꯀꯤ ꯂꯜꯍꯧꯂꯨꯞ ꯑꯃꯒꯤ ꯃꯤꯑꯣꯏ 6 ꯁꯣꯛꯄꯒꯤ ꯃꯅꯨꯡꯗ 2 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯣꯔꯦ ꯂꯥꯟꯐꯝꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 13:30 ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ ꯃꯣꯔꯦ ꯇꯥꯎꯟꯒꯤ ꯆꯕꯪꯐꯥꯏ ꯑꯃꯗꯤ ꯀꯅꯟ ꯕꯦꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯂꯪꯅꯣꯝ ꯕꯦꯡꯒꯤ ꯏꯌꯔꯇꯦꯜꯒꯤ ꯁꯤꯝ ꯏꯟꯁꯇꯣꯂꯦꯁꯟ ꯁꯦꯟꯇꯔ ꯑꯣꯏꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣꯒꯤ ꯈꯨꯠꯄꯨ ꯑꯃꯗ KNAꯒꯤ ꯆꯤꯡꯅꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯔꯣꯀꯦꯠ ꯄ꯭ꯔꯣꯄꯦꯂꯦꯠ ꯒꯟ RPG ꯁꯤꯖꯤꯟꯅꯕ ꯌꯥꯎꯅ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩꯁꯤꯡ ꯄꯥꯏꯗꯨꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯑꯦꯇꯦꯛ ꯑꯁꯤꯗ ꯏꯌꯔꯇꯦꯜꯒꯤ ꯁꯤꯝ ꯏꯟꯁꯇꯣꯜ ꯇꯧꯐꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯁꯤꯡ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣꯒꯤ ꯄꯔꯁꯣꯅꯦल ꯃꯔꯤ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ ꯁꯣꯛꯂꯕꯁꯤꯡꯗꯤ 3ꯁꯨꯕ IRBꯒꯤ M ꯁꯨꯅꯤꯜ 3ꯁꯨꯕ IRBꯒꯤ ꯗꯤꯂꯤꯌꯥꯡꯉꯝ ꯀꯝꯁꯣꯟ 3ꯁꯨꯕ MRꯒꯤ N ꯕꯣꯔꯥꯖꯥꯎ ꯑꯃꯗꯤ 3ꯁꯨꯕ IRBꯒꯤ M ꯄ꯭ꯔꯤꯌꯣꯀꯨꯃꯥꯔꯅꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠꯇ ꯑꯦꯇꯦꯆ ꯇꯧꯕꯗꯒꯤ ꯃꯣꯔꯦꯗ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯁꯣꯛꯂꯕ ꯃꯔꯤꯃꯛ ꯑꯍꯥꯟꯕꯗ ꯃꯣꯔꯦꯒꯤ KLPꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯌꯨꯅꯤꯠ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯅꯕ ꯏꯝꯐꯥꯜꯗ ꯄꯨꯔꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅꯃꯛ ꯃꯈꯣꯏ ꯃꯔꯤꯃꯛ ꯈꯨꯗꯣꯡꯊꯤꯕꯒꯤ ꯋꯥꯡꯃꯗ ꯂꯩꯔꯦ ꯍꯥꯏꯔꯤ ꯑꯦꯇꯦꯛ ꯑꯁꯤꯗ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯞ ꯆꯥꯅ ꯈꯨꯠ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯃꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ KNAꯒꯤ ꯀꯦꯗꯔ 3 ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ ꯍꯥꯏꯔꯤ ꯁꯣꯛꯂꯕ ꯀꯦꯗꯔ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ 2ꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯩꯈꯠꯅꯅꯕ ꯄꯨꯕꯒꯤ ꯂꯝꯕꯤꯗ ꯕꯣꯡꯃꯣꯜ ꯈꯨꯜ ꯌꯧꯁꯤꯜꯂꯛꯄꯗ ꯀꯟꯕ ꯉꯝꯍꯧꯗꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯣꯔꯦꯒꯤ ꯍꯥꯎꯂꯦꯟ ꯐꯥꯏꯗꯒꯤ J ꯍꯥꯎꯀꯤꯞ ꯑꯃꯗꯤ ꯃꯣꯜꯅꯣꯝ ꯈꯨꯜꯗꯒꯤ K ꯃꯥꯇꯦ ꯀꯧꯏ ꯍꯥꯏꯔꯤ ꯑꯗꯨꯃꯥꯏꯅꯃꯛ ꯃꯈꯣꯏ 6 ꯁꯣꯛꯈꯤ ꯑꯃꯁꯨꯡ ꯁꯣꯛꯂꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ 2 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯐꯪꯕ ꯉꯝꯈꯤꯗꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯈꯨꯠꯊꯣꯛꯅꯈꯤꯕ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯄꯣꯁꯁꯤꯡ ꯂꯩꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯇꯝꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯠꯇ ꯀꯥꯞꯈꯤꯗꯦ ꯍꯥꯏꯔꯤ
ngarang numidang gi lanpham asigi matungda ngasi nungthil pung mari makhairam tarakpad special commando gi personal sing manga suba AR gi personal sing loinana more ward number 9 gi mafam amada patrolling salingai da Kuki militant sing amuhana noi kapslakpadagi commando personal sing na tongba bulletproof yauna gari sing makhatana sanction ba yadana khamlaga position lawduna Kuki militant sing khutokna khiyadi adumoinama anisuba lanpham asida nakalani makta aso apan yawgi pawphangkidi Panba yabadi ngarang nungthil special commando personal sing makogi naduna leiba miyu ma more gi Assam Rifles ki KLP da leiba unit hospital la layeng na purakpi gi lambida Kuki militant sing ambush torakpada commando personal ama bomb se na panduna sokrabani amaramda ngasi ayu angan ba pung mari rom tarakpada Imphal East ki tumukhong gi mafam amada Kuki militant sing na mitei khul sing tamna bomb kapslakpada khulngak khunja ma panduna aduba phibamda Rasmidi city da lekanakre Sokla ba miyu edu gi maming singa kham lamyan ma se kuntragom de apakpa CS ibotomi kawi tumukhong awang lekai de gin hari pauksi na ma ki haksangi phibam singa sinumidang pung taraga mini kuntraga magarom tarakpada Rasmidi city da telephone tawdur hangkibada ma ki phibam lori housing ICU da thamduna lekanari rakhi Tumukhongi lanphamna Kuki militant singa khulngak pasingi marakta pung amarom khutthonaki adubu makhatana khulngak pasing sokpagi paulakhidi talaksida ngasi nungthil pung amaga makhairom tarakpadagi hauraduna nungthilgi pung ahumlom tarakpa phawbada Imphal West ki kautrukta khulngak pasinga Kuki militant singa gi marakta akan momona khutthonakra haidi khoisamnaraba khulngak pasingna makhoi tamna numai kapsalakhiba Kuki militant singi singtakta leiba Bangkar yauna sangshinduna makhoi bu tankhaki Masida Kuki militant sing na Leiminaramba Bangkar amagi manakta Shirin Singh taramba thinaki hari Kuki militant sing tankhai duna makogi Bangkar phawbu yauna thomjin khiba khulngak pasing Assam Rifles ki marakta ngha mungna adumainama khulngak pasing amu hana makogi leifamda kumtharaktuna halaki hari thawdo sida su nakalani gi marakta aso apan yawgi paulai khidi hena pausida makhatana phongdorakli atopa pawmana kumza English sing ani ga kungo humdoi da minister MLA official sing na sakibu wasak Ground reality da December kuntraga matha English sing ani ga kungumdoi phawd leiram khiba phibam sing Anti-Terrorism Day su militant sing designated KM dagi hendok handana ba honari hauzik tangdu leitadri basi Manipur lenga ki security amasum intelligence ki ahobana thokibani biren me kunga mathoi mausagum nang sisu Commissioner Home na Manipur gi oiriba sensitive situation sina maram oiraga wa ngang thokpa nungaiti hairaki May ahumdagi Manipur kang masalgi tamthirbu lan tholakpadagi unofficial oiba report puna laikidaba mioi sani hen khre haidagi su pausi sina home gi thabak su puri minister and berena tuan ma thoram singda lan asiga mari lainana phongdoki bu wafam sing yauna puna laikidaba mioi kaya surabagi khangduna ba home department gi official sing unaduna wari sana na bakiyara khana khona khraba su makhogi maikeri gi positive oiba response amata phangdri April kungatare ki numidang susampur minister na sanga gadaba open gym mai thadokhi bedigi sarang na batokhi April mapandana behyang da leiba su tawnari bi Kuki militant sing gi designated KM dagi kusukulai sing munkhi April taraga mathude thawdo osigi matangna thijinna ba committee ma semle haina se minister na phongdokhi punamaksugi mathakta me kungi mapanda home minister Amit Shah lakhi Magna lenga ki minister MLA amadi mari leinaba official singda closed door meeting ama phawba pangthoklaga lan manung da laikhidraba miyoi singi imung da lupa lakh tara piraga neki thokriba thawdok sing asigi matangna home minister yauna se minister na phongdoki buwa pham sing hauzik kadai phawba thabak pangthokhrabagi khangdonabagi dama home department gi commissioner T Ranjit ki office ta tha asigi kunga taret kunga mapan amasung asi phawba unaduna wari sanabana bohonaki adubo phangmangam khidi adumanama tha asigi kunga taret masaga unakhibadadi magna Manipur gi oiriba sensitive situation asina maram oiraga wangang thokpa nungai te heraki ngasi phawba leptriba lan asiga mari leinana report sing phangnabagi damak tha asigi kunga mapan gi phangnana bohona khibada khangninglibadi adu iraga thamlamu hairakpadagi piramlaba phawbada official oiba report sing pirakhidre report sing asigi manungda lainga na lupa lakh tara pigini haikiba committee semduna su kemtagi khusukhulai sing thigatpagi wafam amasung ILP issue tawbagi masingna singba yauri adu bungasi athengba phawbada home department gi maikeri official oiba report amata pirakhide khamelokta miyoi mapal laikidaba thawdokta chenaba singi mathakta akanba action lakhotkani CM June 3 DGP unana bohona rubuda ayaba pirakhide khangning basing iraga piramu haiduna piramlabasu pakhum phangkide me ahumdagi kanglup masulgi
tam thiraba lan thulakpadagi ahan boina mitagi khulngak pamyoisin khwaidagi yamna mapan siki khameloki thawdoki matangda khomgi thabak su puriba chief minister na senaba singi mathakta akan be action lakhatkani phongloki bo wafam aduga mari leinana hauju phawbada kari karamba thabak lakholabagi haibagi sab sab report launana ba pausi asina DGP Rajiv Singha unana bo hanna hanna honaki adubo DGP gi staff officer SO na DGP masana press briefing gi dama korakpa natrabadi media da wangangdi adubo wang singoiba oina wang sing ayiba oina pibiramu hairakpadagi iraga piramnaba phawbada thawdo asigi yauna lan ga mari leinana thokiba thawdok singi matangda DGP digi official oiba report sing phangma ngamkhidi Mathiar Singhi ning sing khubam sanaba lupa crore ahum khaklei Bishnupur nupi masa khaktagi sainik school hanglagani minister Imphal March taru Bishnupur gi duty commissioner na hai sainik school hangnaba lam ani pirabasu conflict asigi red zone area oibana process tabu yadana leidi school asi sanaba mafam gi matangda thamna pokpi amasum khoiden takta pidi du mafam asi hausi hausi thokliba conflict asigi red zone area oibana process tabu yadana leidi haina Bishnupur gi deputy commissioner Laurema Bikramna pauksi asi da phongdorakhi wafam asi chief minister na March taruk English ngani ga kungo homdoida phongdokhibani DC na makatana hai Bishnupur district oina housing school sing amung hana hangdokle agricultural harvesting this security force ngak tuna loisinkre aduga sanga ethnic park ki repairing ki process kana tori tha tare hena yengsin na leiruraba lautak pasu sengdoknaba sem sare hereki amarom education system monitor tawnaba command and control center hangdoklagani minister February mari education ahen mamieng sangma mathautai MLA Mega Chandra July 4 School Education gi Director na Minister MLA na hakibu wafam oiragadi aingonda hangbirakanu hairaki afaba mahairoi masung yamna puthok matamda Manipur na atop state singdagi mangjil thaba ngamgani haina MLA Joy Kishan na phongdokiba amasung Congress MLA Mega Chandra na education ahen mamieng sangma mathautai haina phongdokiba wafam singa mari leina school education loisang na kari karama miyeng thamlibagi amasung lokhatpam thokpa thabak sing lokhatpa yawbra haina pauksiation school education gi director MLA ani gi wafam palladuna hangkipa wangi pakhumda MLA minister na hakibu wafam oiragadi mangonda hangbirakanu hairaki Amarom Education Minister T.S. Basanta Kumar Education System Monitor Tawna Command and Control Center hangdolagani haina phongdokibu wafam gi matana kari karama thabak lokholabagi hangkibu wangi pakhumdadi School Education gi Director na Command and Control Center asi sembadi loire dubu inauguration tawdre rakhi loinana semli hariba Command and Control room adugi thongi so hangdoktuna yengalakhi amarom dana Manipur sai sigi manuna popi pambi amata thalaroi Singmai sing drone season aduna umaru tharagani biret Housing phawbagi di drone season aduna umaru thadri CCF Manipur satliba sai English ngani ga kungomdoi sigi manungda Singmai sing popi pambi amata thalaroi amasum Singmai sing drone season aduna umaru tharagani haina war on drug campaign gi mangjil thaba thawbu oiriba chief minister na phongdokibu wafam pauksi singna miyamna phongduna khankhrabasu thaba asima khoramdre chief minister na phongdokibu wafam asiga mari leina kayam yamba singmai singda drone season aduna umaru tharabagi haibagi sabsaba report launanaba pauksi singna principal chief conservators of forest PCCF unana bohona ki adu mahakti paumisinga unabagi khudong saba PD herakpadigi pauksi singna chief conservators of forest CCFL Joy Kumar ga unaki Chief Minister na phongdokibu wafam asiga mari leina hangkibu wangi pakhumda mahna hai singmai singda drone sisinaduna umaru thagani tawramba adu test of watpaga loina kharaga hena kupna yengsinba sangmadagi haujuk phawbi oina drone sisinaduna umaru thadre rakhi magna makhatana phongdorakpada kumja English ngani ga kungani thoidigi haujuk phawbada forest guard chamaga kunnungmai sisinabagi training tawkhre Forest Guard sing asi Central Forest Division Thawbal Sandel Bishnupur amasung Kangpokpi area sing yauri lengana forest personal sing nangmai sama pam action rifle mari amadi double barrel humfu piraki nangmai sing asi housing police station sing da thamni adi amaromdana Manipur Olympian Park miyam na khusinakhre gold medalist sing thabak pigani chief minister January 19 chief minister gi wasak sida yaski director gi wafam Mathaki wafam asu Imphal West ki sangai thel Manipur gi Olympian Taragamato gi mitam khinduna samgat kiba Manipur Olympian Park po January 19 da English ngani ga kunga humdoi da miyamna khusina bagi thoramda chief minister N Berena phongdokibani chief minister na numit asigi thoramda miyamda sakibu wasak asi kadai yokhrabagi haina pauksi asina youth affairs
and Sports Director T Fulan Mitay Unarubuda Manghai February Kunga Mangada Sanaruising Numita Job opportunities in Lautuki Haiduna Cabineta Putonaba plan Tauri National Games the Lieutenant Sayani Kudingi Takshilakpana first priority on Olympic Games amasum second priority na Commonwealth Asian Games National Games the gold medal lorok sanaroi singina ani suba amasum ahum suba priority the lakhona honari National Games the ani suba priority the thamlibegi maramdi pangthokpo khudingi games asida gold medal lorok sanaroi mayam amale adubi sports department na makoi mayam du loinamak thabak tawbigi khudong sabadi department pikpana pibangamde aduga international gidi Sahi Mari Lerega, Taubanina Madugi process the Karakudung say. Masidana Sanari Singi Sada Manga reservation sing Group CM Group CM Digi recruitment lady. National Gitakta certificate pu Pyravadi, Manipur Kakta Sada Manga reservation the Oiro, Lyric Tambagi Oiro, Luinamak Pediaki. Players in Asian Games, Commonwealth Games, Natagan Olympic Games, the Sanarupa Taragadi, Makoidan Ahan Boyna Pidi. Hauzi oina Kerala National Games the gold medal loroglaba players sing thabak pikre thabak sing asi one times relaxation toraga piki bani masida 1/2 si thabi yawi madudi department na piba posta pam dabadagi sanaroi sing lawdaba yawbagini Olympic Games the sarukpu yaru rabadi assistant director gi post pi hanaki oina hockey player Nilakanta Sharma the deputy director pikre masidi RR haiba amalaiti loinamak relaxation lai Gold medal lorok pasingdi joint director gi phampiri haibaga loinana hauju phawgi oina Olympic Games amadi Kerala National Games the gold medal lorok laba sanaroi sing thabak pi ba loikre maka tarakpada state ki sel tungi phibam yenglaga cabinet na khanaraga international amasum national games gold medalist sing sanaba thabak sanaroi singi numita laukthokna ba sem sari rakhi amarom state vendors singi problem sing loisina na bohonari minister Khemsang Minister Khemsana Pungdo Kibu Wapam Sigi Matangda IMC gi mayor na hai State vendor Pamdana ba Honavada IMC gi masum city police ta kupna yengsinana ba hairakiba dubu IMC gi site gi salavasu pot munba natragana fagatuna fine khara thiba natragana police na fagalagasu fine thiale dubu fine pirabani haiduna thausabide IMC Kaktana Street Vendor Pambra Pamdabra Haina Punkunga Mari Sena Basungamde Posay Munba Kotpa Tauragas Nomagi Suzerka Sazapangaktanina Inhumans Oinoi Maduna Masi Tahondana Security Force Marankaina Tamduna Pamandaba Amanatragana Port Yoli Badugi Sandongdagi Fine Hena Sau Sangama the Lona Tamlabadi Pamba Karafaga Kaleraki Amaram the January Taragatur English and Kungum the Mod Minister Kemsana Imakaitel Mataka Sari Bedukan Say and Navana Pamba Yakidu Hena Fondoki Buapum Gimatanga IMC Mayor and Pausi Shidai Nupikaitel Lupta Tender Topu Yaro Hena Court case Torakodi tender Tobulepli Minister Gi approval Yaudana decision Low Yadavani the Minister na order Pirapungai Reki Hiramasi Matana Nupikaitel Secretary Matau Lebina Pausi Shidai Kaitel Mataka Sari Bedukan Singasi Mikra Manaraga contractors Sel Pangna Sakivani, Kaitel Ginupi sing the Sukarimata Hibiram de Eduga, Makoina Hibadi, Hanagi, Makada Pinung, Yolibisina, Mataki Ahan Masida, Pukat Piraga Lambi, the lady Street Bender Singigi, Manama sing Yolibising in a Makada Tambiu, Hibada, Yarakta Badigi Tukan Pama, Yaru Hena things in money, Miam Gitabani, Masida Asawas Hankara Yanagi Hectic Sabiaroi. Sorokta Pamliba Mayamsi, Koitan Tangada Bigi Saru, Saur Bakatil Sidama Pamadum PBB, Masidanatan auto parking system Su Yaning, Police the Lupatara Piragadi, Kamning Mamapamda, Sanging Mamapamda Kamba Sang BIP, Dragon Koitan Tali, Tashing parking area Ama Fazana Tamirabadi, Pagari Natrabadi Numidan Kaitil, Kumlak Pagi auto TV Awaba Moidi, Aduga, Alugarida. Purit Pirol Lambi the Yoliba Mayamsu, Magi Loina Potpam Lady Bani, Adobo, Dukan the Mini Yamna Kang the Iduna, Police the Seal Karapida Lambi the Loina Tolaga, Yon Chile, Masimadi Yaning Yoliba, Potpam Sings the Poramata Shitre, Maramasina, Iko Sulambi the Tolaga Yolagi Hana Canare, the temporary markets know what the minister Yingson Bide, Amonakai, Sendo, Kotopasu, Lakti Harabasu, IMC Mila Harabasu, no what the Lakti Herakenesu, Paus the Makatana Fondorokli. Hausko in the Mian Paus Sumatanga solutions are a game of Miampun and a wab that Namina Sana Senel Siki Makedi, some young Mapam the Makatana Tamzari.